Amit Shah discharge Twkhre. Amit Shah chaliba tha asigi August thada positive oikhibani amasung August 14 da amuk hana test tawbada negative oikrabani makha tana August 18 dagi medical care gidama AIIMS da lerakhibani. Union Home Minister Amit Shah asi All Indian Medical Science Hospital dagi ngarang anganba ayukta discharge Twkhre. Mahak masamak hospital dagi masa nungaina amadi masagi thabakta makha chathakre haina phongdokre. AIIMS Director Dr. Randeep Guliria yauna multidisciplinary specialist kangu amana Union Home Minister gi hakchang gi fivam yengki hairi. Indian Navy gi frontline warship South China Sea da deploy Twkhre. Sina amasung India gi marakta hokiba zone 15 da Eastern Ladakh ki Galwan Valley da ungkhatnabagi thokdok adugi matung tarakpa oina haidiba frontline warship asi thamkhibani hairi. Sina na di South China Sea da India gi frontline warship thamjilakpa asina khoirang khoisau hanba thokhale haina kanna yaningdaba phongdokre. Indian Navy na South China Sea da warship thamjilakpa asi leibak ani gi oiba diplomatic oiba moongda wari sanariba oibana India gi thawong asi yaningde haikhre. Jerak asida America Navy na South China Sea da mokhoigi sophisticated warship thamjilakpaga lunena Indian American warship ka kupna paw longnari haina phongdorakli. Routine drill ama oina Indian warship na atopa military vessel sing chathok chasin gi paw phongnari hairi. Indian Navy warship asi hathu na South China Sea da thamkhraba sumasina Navy gi activity da thamba Indian miyam gi wakhal thamoi bu laita hali. India Navy na makha tana Andaman amasung Nicobar Island gi Malacca Straits amasung Chinese Navy sing na Indian Ocean da sanglakadaba route sing da frontline vessel sing thamjinduna atopa leibak sing gi achat ok ki phibam kumna yengsinba gi thabak sathari hairi. Akaknaba source amadagi phangba pauna Indian Navy na Indian Ocean da honjilakpa ship singi akanba jakhin tharang lokhatpaga loinana thokaningdaba thodok tholakpa sing thengnanaba sem saduna leiri hairi. Indian Navy na dajibauti gi akoibada leiriba Chinese special sing jingsinbata natana MiG-29K fighter aircraft sing su conflict oliba mafam singi oiba mission gi damak deploy Twkhre. Lunena anawa vehicles tara lainanaba gi damak rupa koli singamaga sani niphumnga sem saduna leiri haina phungdorokre. Zenit exam launa bagi warep asoiba khongthangni malem asigi pandemic oriba COVID-19 asina leibak asigi health amadi economic sector da sauna saithing piringai cherak asida mahiroi singi phibam khangbidana central government ki Zenit exam pakthongna ba lawrak ki ba warepu SFI AISF AISA PSU amadi AISB na yamna kanna yaningda ba phongdorakli loop manga asina Supreme Court ta amuktanga khana binaba appeal torkli.